ꯑꯍꯤꯡꯁꯤꯒꯤ ꯊꯥꯖꯒꯤ ꯊꯥꯕꯜ ꯃꯉꯥꯜꯅ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏꯗ ꯇꯥꯔꯔꯤꯕ ꯅꯥꯃꯤꯕ ꯃꯥꯂꯪꯒꯤ ꯏꯄꯣꯝꯅ ꯌꯩꯕꯗ ꯇꯨꯔꯦꯜꯁꯤꯒꯤ ꯏꯃꯥꯏꯁꯨ ꯊꯦꯛꯅ ꯈꯣꯏꯅ ꯏꯊꯛꯀꯤ ꯖꯒꯣꯏ ꯁꯥꯕꯗꯨ ꯌꯥꯏꯃ ꯂꯤꯀꯣꯟ ꯍꯜꯂꯛꯄꯒ ꯃꯄꯥꯖꯅꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯤ ꯀꯨꯁꯨꯝ ꯇꯌꯥꯏ ꯀꯔꯤꯅꯣ ꯑꯁꯨꯛ ꯉꯟꯅ ꯂꯤꯀꯣꯟ ꯑꯣꯏꯔꯁꯨ ꯉꯟꯃꯟꯗ꯭ꯔꯣ ꯆꯥꯛ ꯑꯃꯇ ꯆꯥꯔꯛꯂꯝꯃꯣꯏꯅꯦ ꯆꯥꯛ ꯈꯔ ꯂꯧꯊꯣꯛꯄꯤꯔꯨꯆꯔꯣ ꯌꯥꯏꯃ ꯉꯜꯂꯁꯨ ꯑꯍꯦꯟꯕ ꯄꯨꯡꯖꯥ ꯈꯔꯁꯤꯗꯤ ꯅꯪꯒ ꯎꯅꯅꯕꯅꯤ ꯀꯩꯅꯣ ꯆꯥꯛꯄꯨ ꯂꯣꯏꯔꯝꯂꯕꯣ ꯅꯪꯕꯣ ꯀꯔꯤ ꯊꯣꯡꯂꯝꯂꯤꯅꯣꯕ ꯑꯕꯣꯛꯇꯤ ꯇꯨꯝꯍꯧꯔꯕꯣ ꯀꯨꯁꯨꯝ ꯂꯣꯏꯔꯝꯃꯦ ꯑꯕꯣꯛꯁꯨ ꯏꯅꯥꯎꯒ ꯆꯥꯃꯤꯟꯅꯍꯧꯕꯅꯤ ꯀꯥꯡꯁꯣꯏ ꯊꯣꯡꯉꯦ ꯑꯗꯨ ꯇꯌꯥꯏ ꯅꯪꯒꯤ ꯑꯉꯥꯡ ꯊꯥꯔꯛꯂꯒ ꯀꯧꯊꯣꯛꯄꯗꯣ ꯑꯕꯣꯛꯁꯨ ꯈꯪꯈ꯭ꯔꯦ ꯏꯅꯥꯎꯅ ꯇꯝꯂꯤꯕ ꯌꯥꯏꯃ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯪꯉꯁꯅꯨ ꯀꯩꯅꯣ ꯉꯔꯥꯡ ꯏꯆꯜ ꯄꯨꯁꯄꯥꯗꯣ ꯑꯩꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯐꯤ ꯁꯨꯔꯤꯉꯩ ꯇꯨꯏꯁꯟ ꯍꯜꯂꯛꯄ ꯎꯏ ꯀꯧꯕꯒ ꯈꯨꯝꯗꯦ ꯅꯨꯡ ꯑꯗꯨꯝ ꯊꯣꯝꯂꯛꯏꯅꯦ ꯀꯨꯁꯨꯝ ꯀꯧꯕꯇꯪꯗ ꯅꯨꯡꯅ ꯀꯩꯁꯨ ꯊꯣꯝꯂꯛꯑꯝꯃꯣꯏꯗ ꯏꯅꯥꯎꯅꯗꯤ ꯍꯥꯏꯔꯤꯕ ꯅꯪꯅ ꯅꯆꯦꯗꯒꯤ ꯐꯖꯕ ꯍꯦꯜꯂꯤ ꯅꯪꯒ ꯑꯣꯏꯅ ꯀꯣꯏꯅꯔꯁꯤ ꯍꯥꯏꯌꯦꯅ ꯍꯥꯏꯕꯨ ꯍꯥꯏꯔꯝꯒꯅꯤ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤꯕ ꯅꯪꯒꯤ ꯅꯆꯜꯗꯤ ꯑꯩꯒꯤꯁꯨ ꯏꯆꯜꯅꯤꯅ ꯑꯗꯣ ꯂꯛꯅꯕ ꯑꯃꯇ ꯌꯥꯗ꯭ꯔꯕꯣ ꯇꯌꯥꯏ ꯌꯥꯔꯦꯁꯦ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯅꯪꯁꯨ ꯍꯜꯂꯣ ꯃꯇꯝꯅꯒ ꯐꯠꯇꯕꯅꯦ ꯂꯤꯀꯣꯟꯁꯨ ꯍꯧꯈ꯭ꯔ ꯃꯥꯜꯂꯦ ꯁꯦꯕꯥ ꯍꯜꯂꯨ ꯂꯥꯛꯑꯣ ꯍꯣꯏ ꯐꯔꯦꯁꯦ ꯇꯥꯟꯗ꯭ꯔꯁꯨ ꯍꯜꯂꯒꯦ ꯑꯗꯣ ꯅꯪꯗꯤ ꯍꯣꯔꯦꯟ ꯀꯅꯥꯒ ꯍꯟꯗꯣꯏꯕ ꯀꯤꯖꯗ꯭ꯔꯣ ꯀꯨꯁꯨꯝ ꯌꯥꯅꯤ ꯏꯃꯥꯟꯅꯕꯤ ꯈꯣꯏ ꯍꯧꯅꯔꯒ ꯍꯟꯗꯣꯏꯅꯦ ꯂꯩꯀꯥꯏꯁꯤꯗꯕꯨ ꯀꯤꯗꯦꯗ ꯑꯗꯨ ꯇꯌꯥꯏ ꯍꯜꯂꯣ ꯊꯦꯡꯂꯦ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯈꯔ ꯊꯦꯡꯖꯤꯜꯂꯛꯑꯗꯤ ꯍꯦꯂꯣꯏ ꯊꯣꯛꯏ ꯍꯥꯏꯅꯕꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯃꯃꯥ ꯃꯆꯥ ꯃꯈꯨꯠ ꯁꯝꯅꯔꯒ ꯆꯠꯂꯦ ꯍꯥꯏꯅꯕꯅꯤ ꯌꯥꯏꯃꯗꯣ ꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯂꯛꯏ ꯅꯥꯀꯟꯗꯒꯤ ꯁꯍꯨꯝ ꯑꯃꯅ ꯍꯨꯝꯂꯛꯄꯒꯨꯝ ꯃꯁꯥꯗ ꯐꯥꯎꯏ ꯌꯥꯏꯃ ꯍꯩꯁ ꯀꯅꯥꯅꯣ ꯉꯥꯏꯈꯣ ꯀꯅꯥꯅꯣ ꯑꯗꯨꯛ ꯅꯨꯡꯁꯤ ꯍꯩꯗꯅ ꯀꯔꯤꯒꯤꯅꯣ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯏꯁꯤꯡꯗ ꯂꯪꯊꯕꯗꯤ ꯑꯗꯨꯕꯨ ꯌꯥꯏꯃ ꯃꯐꯝꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯌꯥꯏꯃꯗꯣ ꯀꯨꯁꯨꯝꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯇꯌꯥꯏ ꯃꯃꯥ ꯃꯆꯥ ꯃꯈꯨꯠ ꯁꯝꯂꯒ ꯆꯠꯂꯦ ꯍꯥꯏꯕꯅꯤꯀꯣ ꯌꯥꯏꯃ ꯃꯐꯝꯗꯨ ꯊꯨꯅ ꯌꯥꯡꯅ ꯊꯥꯗꯣꯛꯂꯝꯃꯤ ꯍꯩꯁ ꯀꯩꯅꯣ ꯑꯃꯨꯛꯇꯁꯨ ꯑꯁꯨꯝꯅꯗꯤ ꯊꯦꯡꯅꯗꯦ ꯑꯩꯕꯨ ꯂꯣꯟꯅ ꯑꯃꯨꯛ ꯍꯜꯂꯒ ꯌꯦꯡꯈꯤꯁꯤꯔꯥ ꯅꯠꯇ꯭ꯔꯒꯗꯤ ꯃꯇꯨꯡꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯁꯨꯝ ꯈꯟ ꯂꯩꯔꯅꯤ ꯍꯟꯒꯦ ꯇꯧꯕꯗ ꯂꯤꯀꯣꯟꯒꯤ ꯃꯃꯩ ꯇꯥꯍꯧꯕ ꯃꯤ ꯈꯔ ꯂꯥꯛꯄꯗꯒꯤ ꯁꯨꯝ ꯇꯣꯛꯂꯦ ꯃꯌꯨꯝ ꯃꯥꯏꯀꯩ ꯑꯣꯏꯅ ꯄꯥꯡꯈ꯭ꯔꯦ ꯑꯍꯤꯡꯗꯣ ꯌꯥꯏꯃ ꯆꯣꯏꯔꯣꯟ ꯄꯥꯔꯣ ꯂꯣꯜꯂꯛꯄꯗꯒꯤ ꯃꯌꯥꯝꯕ ꯃꯆꯜ ꯑꯃꯗꯤ ꯃꯄꯥꯅ ꯁꯦꯕꯥ ꯇꯧ ꯂꯩꯔꯦ ꯃꯤ ꯃꯀꯣꯛ ꯆꯥꯒꯦꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯛꯅ ꯐꯥꯅ ꯉꯝꯗ꯭ꯔꯦ ꯃꯄꯥꯅ ꯃꯥꯏꯕ ꯀꯧꯔꯒ ꯂꯥꯌꯦꯡꯕꯤꯔꯦ ꯂꯥꯏꯑꯣꯛꯅꯔꯝꯗꯅ ꯅꯣꯡꯉꯥꯜꯂꯦ ꯌꯥꯏꯃ ꯌꯥꯍꯧ ꯈꯔ ꯊꯦꯡꯅ ꯍꯧꯒꯠꯂꯛꯏ ꯃꯆꯟꯅꯨꯄꯤ ꯔꯥꯅꯤꯅ ꯂꯛꯅꯔꯛꯏ ꯇꯌꯥꯏ ꯀꯔꯤꯅꯣ ꯑꯁꯨꯛ ꯆꯥꯎꯈꯠꯂꯀꯥꯟꯁꯤꯗ ꯌꯨꯝꯒꯤ ꯃꯇꯦꯡ ꯈꯔꯇ ꯑꯣꯏꯔꯁꯨ ꯄꯥꯡꯅꯅꯕ ꯃꯤ ꯑꯣꯏꯅ ꯑꯣꯛꯅꯒꯦ ꯂꯩꯇꯗꯅ ꯂꯥꯏ ꯑꯣꯏꯅ ꯑꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯁꯤꯕꯣ ꯅꯔꯤꯟꯁꯨ ꯑꯣꯟꯊꯣꯛꯅ ꯌꯥꯎꯖꯈꯤꯗ꯭ꯔꯦ ꯀꯤꯔꯤ ꯃꯇꯥꯗꯨꯒ ꯑꯗꯨꯒ ꯏꯆꯦ ꯀꯨꯁꯨꯝꯒꯤꯅꯤꯕꯨ ꯍꯥꯏꯔꯗꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯕ ꯃꯈꯩ ꯂꯥꯛꯎꯕꯨ ꯍꯥꯏꯔꯕ ꯆꯥꯛ ꯆꯥꯔꯝꯕ ꯀꯥꯁꯦ ꯀꯥꯎꯗꯨꯅ ꯍꯦꯛꯇ ꯍꯧꯒꯠꯂꯒ ꯆꯦꯟꯈꯤꯅꯤ ꯈꯨꯟ ꯑꯅꯤꯁꯤꯒꯤ ꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜꯁꯦ ꯀꯔꯤꯒꯨꯝꯕꯗ ꯅꯣꯡꯖꯨꯊꯥꯒꯤ ꯑꯀꯟꯕ ꯅꯣꯡꯅ ꯏꯃꯥꯏ ꯄꯥꯊꯔꯒ ꯊꯣꯡꯁꯤꯒ ꯇꯦꯛꯂꯕꯗꯤ ꯑꯁ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯁꯦ ꯋꯥꯔꯤꯅꯔꯅꯤꯀꯣ ꯃꯌꯥꯝꯅ ꯌꯥꯏꯃ ꯑꯉꯥꯡ ꯅꯪ ꯑꯍꯩ ꯑꯄꯥ ꯌꯥꯝ ꯁꯥꯔꯛꯀꯅꯨ ꯅꯪꯅ ꯈꯪꯄꯣꯠꯇꯦ ꯅꯪ ꯑꯇꯩꯒꯗꯕ ꯁꯨꯃꯥꯡ ꯋꯥꯏꯗꯣ ꯑꯗꯨ ꯑꯗꯨꯝ ꯇꯩꯌꯨ ꯔꯥꯅꯤ ꯁꯦ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯕꯥꯖꯤꯅ ꯆꯦꯡꯂꯩ ꯊꯥꯗꯣꯛꯅꯅꯕ ꯁꯤꯟꯅꯔꯝꯕꯅꯤ ꯗꯥꯔꯤ ꯃꯊꯛꯇꯨꯗ ꯂꯩꯔꯦ ꯑꯩ ꯈꯨꯠꯁꯤ ꯃꯣꯠꯂꯦ ꯄꯥꯏꯕ ꯌꯥꯔꯔꯣꯏ ꯇꯨꯔꯦꯜ ꯃꯄꯥꯟꯒꯤ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯅꯥꯛꯇ ꯀꯔꯤ ꯀꯔꯤꯅꯣꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯕꯅꯤ ꯑꯍꯤꯡ ꯑꯃ ꯃꯊꯦꯡꯗ ꯆꯠꯊꯣꯛꯂꯒ ꯅꯠꯇꯕ ꯎꯍꯩꯗꯕ ꯆꯥꯍꯩꯗꯕ ꯃꯐꯝꯗ ꯆꯪꯗꯨꯅ ꯂꯩ ꯍꯥꯏꯗꯅ ꯌꯥꯏꯃ ꯏꯕꯦꯝꯃ ꯇꯥꯆꯧꯗꯤ ꯆꯠꯊꯣꯛꯈ꯭ꯔꯕꯣ ꯔꯥꯅꯤ ꯑꯧ ꯇꯥꯆꯧꯗꯣ
Ngarang lang tharambani haina kainina chatkibani. Ngasai anganbadagi chaksu thilakna bahairami. Khara thinglakani na sajiksu phanduba lei haibra kaino. Bajisu mi khara unagadaba lei sangi sangomsu sumlaga mamangi ine achaubi khoida khara pinana bahairambani. Ado sajiksu phangadabani na sinarambani ko. Yaima hera adu khakla adudi mina kupada loiganida. Adu kadai nangi cheng leido hana piro. Jin cheng buga lairi madugi lai phatabada madu hana mabu thalaluke. Rani to heidine tayai nangba laida chinthiba ngangba laida cheibase yam thuna pale haibani ko. Tayai su heloiduna maina phazakini ko. Yaima phakradi phakridana masakto amuktabu yengene yamna su phazai haina daine heloise. Rani tayai ngarang ohautraba masakta o se kolai ije kusumgi se ai chenga khablukige. Yaima hello kusum hello tayai kidorige tumba hawalaba horen amukta lao tayai da wa ama haitaba yadre. Yaima as ngarang di onthok pathok ama thoktana aidi sirubadagi halabani. Kusum yam pakhatna tayai kaidawi haibano se tammo ingonda yam taninge ba se. Yaima thawa isa sadana as adubura lai oknariba adugi jengle thadokpa chatki dorambani. Kusum aidi tayai da hana haizabani ko lai thokpanena phare lao laida ai khurumbige se. Yaima hoi phare aduna khara pharani ai thoklage ko. Ibema ai chale jinga halaga senglage. Rani as aikhoi tayai sidi ngauredana tayai angawbagi hidak leitabani ko. Yumda sum leiraga ngawradi phaba angaw mapan thokle hainabani ko. Yaima ibema sakaldi o bazina pukhrabane. Yaima isai ngangangduna tural mapan chatkri. Kusumsu sanabul makhwangda yeplaga ising sokpa laklami. Kusumsi khungang ningol oirabasu haujikangi chana lonchat mising nasing phajana khangbini. Mana tayaibu asuki matik nungsizabana yamna samna loinazabani. Yaima hais kusumsi laklene masi laknage ko ai sana khungnang marum sida lotke ma laklaga khangange. Tanja sida heloi atombidu ajat awok thiduna laknagadabagi khungnang mathaktuda phamduna leiri boire. Heloi dusu yaimana lotuna leiribadu uduna manaka changsilami. Heloina masi apangsi oire aina ngarangta athing amamba tholakina kina pama sana tongsinbasi masi yaroi tawri ai masi apangsi oina koirage nupa afaba laktri phawa matam khara dillelake kanano amamuk changsila isina o masi apangsi nupi singaiba oi tarene makhoi anigi warisi ngahak tum tathoke. Kusum lotlina lotlabadi khangdana ba lotpa su haite o ure tholo o yare kona amuk lotlo ai thabak yama lehauri. Yaima os ngasaidagi aina wana lotlisidi kadai chengleido hana piro phamthara use aduga khurumo kai haina khurumo haino o adubura hayeng makhai atheng amamda nupi unaba chachararoina. Yaima os kaino nangiduba asing bairo lai khurumbadabu adumai khurumnaradi othong tandorida. Heloi aduna ayya taibang miyoi ba mabani gisi koinariba oinariba kado oira male ladagi sina ngarangi cheng leidura aina nungsige khaliba taibang mi apangse nupi nangna yetlabanina aina kai tawrake da yengo nupina. Kusum tayai yausang sukuidre aigi phironduna karam kana leibidoino adugira nangna wa aruba malei hairido. Kusum migidi harau kombai ama lakpada nungsiba amada khudol yam binari poni
ꯑꯩꯈꯣꯏꯒꯤꯗꯤ ꯐꯤꯔꯣꯟꯗꯤ ꯂꯥꯏꯔꯗꯅ ꯂꯩ ꯑꯃꯠꯇ ꯐꯥꯎꯕ ꯅꯨꯡꯁꯤꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕꯤꯗꯦ꯫ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯤꯅꯣ ꯈꯪꯗꯦ꯫ ꯌꯥꯏꯃ, ꯑꯗꯨꯒꯤꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯤ ꯄꯣꯠꯅꯤ꯫ ꯀꯩꯅꯣ, ꯂꯩꯇꯕ ꯑꯃ ꯌꯥꯎ ꯇꯧꯅꯤꯕ? ꯑꯩꯁꯨ ꯍꯌꯦꯡꯗꯒꯤ ꯄꯩꯁꯥ ꯇꯥꯜꯂꯒꯦ ꯅꯪꯒꯤ ꯈꯨꯗꯣꯜ ꯄꯤꯅꯕ꯫ ꯀꯨꯁꯨꯝ, ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯕ, ꯊꯃꯣꯏꯗꯨꯗ ꯁꯦꯡꯉꯣ꯫ ꯑꯩꯅ ꯁꯨꯝ ꯂꯛꯅꯕꯅꯤ꯫ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯦꯞꯄꯤꯕ ꯑꯗꯨꯗꯅꯤ ꯑꯩꯅ ꯄꯥꯝꯖꯕ꯫ ꯇꯌꯥꯏ, ꯑꯩ ꯍꯜꯂꯒꯦ, ꯃꯇꯝꯁꯤ ꯁꯨꯝ ꯊꯦꯡꯖꯤꯟꯈ꯭ꯔꯦꯕ꯫ ꯅꯪꯁꯨ ꯍꯜꯂꯨ ꯂꯥꯛꯑꯣ, ꯑꯃꯨꯛ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯐꯠꯇꯕ ꯊꯦꯡꯅꯅꯤ꯫ ꯌꯥꯏꯃ, ꯌꯥꯔꯦ, ꯅꯪ ꯍꯥꯟꯅ ꯍꯜꯂꯨ ꯂꯥꯛꯑꯣ, ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯕꯤꯒꯦ, ꯂꯥꯛꯑꯣꯁꯦ꯫ ꯀꯨꯁꯨꯝ, ꯑꯣ ꯌꯥꯖꯔꯦ, ꯍꯟꯖꯈ꯭ꯔꯒꯦ꯫ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯛꯑꯒ ꯂꯥꯛꯄ ꯃꯥꯜꯂꯤ ꯅꯁꯛꯇꯣ꯫ ꯏꯔꯨ ꯃꯥꯏꯊ ꯍꯥꯟꯅ ꯂꯨꯖꯔꯨꯆꯣ꯫ ꯑꯁꯨꯝ ꯇꯧꯅ ꯀꯨꯁꯨꯝ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯏꯁꯤꯡ ꯁꯅꯥꯕꯨꯜꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯃ, ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯇꯨꯡꯗ ꯁꯨꯝ ꯏꯟꯅꯕꯗꯧꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯋꯥꯈꯜꯅꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯚꯥꯞꯅ ꯑꯣꯏꯔꯤ ꯖꯥꯠꯂꯥ? ꯍꯦꯂꯣꯏ ꯑꯗꯨꯅ, ꯈꯪꯅꯤ ꯅꯪ, ꯑꯩꯒꯤ ꯂꯥꯡꯗ ꯊꯨꯒꯗꯕ ꯅꯨꯃꯤꯠ ꯈꯔ ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯉꯁꯤ ꯍꯌꯦꯡꯁꯤ ꯅꯅꯤꯡ ꯇꯧꯖꯔꯣ, ꯀꯣꯏꯅꯤꯡꯕ ꯀꯣꯏ, ꯆꯥꯅꯤꯡꯕꯗ ꯆꯥ ꯇꯧꯖꯍꯧꯔꯣ꯫ ꯇꯌꯥꯏꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯃꯤ ꯂꯥꯛꯅꯕꯗꯒꯤ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ꯫ ꯌꯥꯏꯃꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯃꯤ ꯂꯥꯛꯅꯕꯗꯒꯤ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ꯫ ꯌꯥꯏꯃ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯕꯣ? ꯔꯥꯅꯤ, ꯑꯩ ꯇꯥꯆꯧꯒꯤ ꯊꯤꯜꯂꯨꯔꯒꯦꯅ ꯊꯣꯛꯂꯛꯑꯕꯅꯦ꯫ ꯑꯃꯨꯛ ꯆꯤꯟ ꯌꯥ ꯁꯦꯡꯗꯅ ꯆꯥꯛ ꯆꯥꯅꯤꯀꯣ꯫ ꯌꯥꯏꯃ, ꯏꯕꯦꯝꯃ, ꯅꯪ ꯄꯩꯁꯥꯒ ꯂꯩ ꯂꯥꯛꯄ꯭ꯔꯣ? ꯂꯨꯄꯥ 200ꯗꯪ ꯄꯤꯌꯨꯗꯅ, ꯍꯣꯔꯦꯟ ꯁꯪꯒꯣꯝ ꯌꯣꯜꯍꯜꯂꯛꯑꯒ ꯁꯤꯡꯕꯤꯒꯦꯗꯅ꯫ ꯔꯥꯅꯤ, ꯄꯩꯁꯥꯕꯨꯗꯤ ꯂꯩꯌꯦ, ꯑꯗꯣ ꯃꯔꯝꯗꯣ ꯍꯥꯟꯅ ꯍꯥꯏꯌꯣ ꯇꯌꯥꯏ꯫ ꯌꯥꯏꯃ, ꯑꯁ, ꯑꯉꯥꯡꯅꯤꯅ ꯃꯅꯝ ꯀꯜꯂꯤꯍꯦ, ꯃꯥꯅ ꯍꯦꯛ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯑꯣ ꯑꯗꯨꯕꯨꯔꯣ, ꯅꯅꯝꯃꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯩꯕꯤꯒꯦ ꯇꯧꯅꯤꯗ꯫ ꯔꯥꯅꯤ, ꯂꯨꯄꯥ 200ꯗꯨꯅ ꯀꯩ ꯐꯨꯔꯤꯠ ꯂꯩꯗꯣꯏꯕ? ꯑꯗꯨꯒ ꯑꯝꯇ ꯉꯥꯏꯈꯣꯅꯦ, ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯆꯜ ꯑꯃ ꯂꯩ, ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯊꯣꯟꯕꯤꯒꯦꯗꯤ ꯅꯣꯡꯃꯇ ꯍꯥꯏꯗꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯃꯣꯠꯄꯁꯨ ꯑꯩꯅ ꯂꯣꯏꯅ ꯁꯨꯕꯤꯔꯤꯕ꯫ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯇꯌꯥꯏ꯫ ꯌꯥꯏꯃ, ꯑꯉꯥꯎꯕꯤꯁꯤꯗꯤ, ꯅꯪꯒ ꯃꯥꯒꯗꯤ ꯌꯥꯝ ꯈꯦꯠꯅꯩ꯫ ꯑꯣ, ꯀꯔꯤꯗ ꯈꯦꯠꯅꯔꯤꯕ? ꯃꯤꯇꯣꯞꯇꯨꯅ ꯂꯣꯏ ꯍꯦꯟꯈ꯭ꯔꯕꯣ? ꯍꯌꯦꯡꯈꯩ ꯑꯩꯉꯣꯟꯗ ꯀꯧꯔꯛꯀꯅꯨꯀꯣ, ꯈꯨꯝꯅꯤꯡꯗꯦ꯫ ꯃꯄꯥ ꯕꯤꯔꯦꯟ, ꯑꯃꯨꯛ ꯀꯩꯗꯧꯅꯔꯦ? ꯇꯧꯒꯗꯕ, ꯂꯣꯏꯁꯤꯟꯒꯗꯕ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯒꯦꯗꯤ ꯍꯥꯏꯗꯦ꯫ ꯏꯕꯦꯝꯃ, ꯅꯪꯅ ꯄꯥꯏꯔꯤꯗꯨꯅ ꯅꯪ ꯇꯥꯆꯧꯒꯤ ꯆꯥꯛꯂꯥ? ꯃꯗꯨ ꯍꯥꯟꯅ ꯊꯤꯟꯗꯣꯛꯄꯤꯔꯨꯔꯣꯗꯅ꯫ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯋꯥꯔꯝꯂꯅꯤ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯍꯣꯔꯦꯟꯗꯤ ꯋꯥ ꯈꯟꯅꯒꯗꯕ ꯈꯔ ꯂꯩꯀꯣ, ꯆꯠꯊꯣꯛꯅꯕ ꯑꯃꯠꯇ ꯌꯥꯔꯣꯏ꯫ ꯑꯁꯨꯝ ꯇꯧꯅ ꯃꯍꯩ ꯃꯥꯒꯤ ꯃꯥꯒꯤ ꯊꯕꯛ ꯁꯤꯟꯗꯣꯛꯅꯕꯗꯨ ꯇꯧꯅꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯅꯕ ꯔꯥꯅꯤꯅ ꯁꯤꯟ ꯂꯥꯡꯂꯤ꯫ ꯑꯀꯣꯏꯕꯗ ꯃꯄꯥ ꯕꯤꯔꯦꯟ, ꯑꯆꯧꯕ ꯑꯃꯗꯤ ꯌꯥꯏꯃꯁꯨ ꯀꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯤ꯫ ꯃꯄꯥ ꯕꯤꯔꯦꯟꯅ, ꯑꯆꯧꯕ, ꯍꯟꯗꯛꯀꯤ ꯅꯃꯥꯒꯤ ꯗꯤꯟꯁꯨ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯇꯥꯔꯤ꯫ ꯑꯩꯅ ꯉꯁꯥꯏ ꯂꯩꯀꯥꯏꯒꯤ ꯑꯍꯟ 4-5ꯗꯪ ꯎꯅꯔꯨꯕꯅꯤ꯫ ꯌꯥꯝꯅ ꯆꯥꯎꯗ꯭ꯔꯕꯁꯨ ꯃꯤ 20-30 ꯑꯃꯗꯤ ꯑꯗꯨ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯑꯗꯣ ꯅꯪꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯤꯡꯂꯤꯕ? ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯈꯔ ꯄꯥꯔꯒ ꯑꯋꯥꯠ ꯑꯄꯥꯗꯨ ꯌꯦꯡꯁꯤ꯫ ꯑꯆꯧꯕ, ꯕꯥꯖꯤꯅ ꯁꯤ ꯐꯩ ꯍꯥꯏꯕꯗꯣ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯕꯤꯌꯨ, ꯅꯆꯥꯁꯨ ꯃꯗꯨꯗ ꯌꯥꯖꯩ꯫ ꯄꯩꯁꯥꯕꯨꯗꯤ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯂꯩꯔꯝꯒꯅꯤ꯫ ꯔꯥꯅꯤ, ꯕꯥꯖꯤ, ꯑꯩꯉꯣꯟꯗꯁꯨ ꯁꯅꯥ ꯃꯆꯦꯠ ꯈꯔꯕꯨꯗꯤ ꯂꯩ, ꯃꯁꯤ ꯀꯥꯏꯕ ꯌꯥꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ 3-4 ꯑꯃꯁꯨ ꯍꯥꯏꯔꯒꯦ, ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯁꯦꯝꯕꯒꯤ ꯁꯤꯟ ꯂꯥꯡꯅꯕ꯫ ꯌꯥꯏꯃ, ꯄꯩꯁꯥꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯀꯅꯨꯀꯣ, ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯒ ꯑꯉꯥꯡ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯁꯤꯟꯗꯣꯛꯂꯒ ꯅꯪꯒꯤ ꯍꯥꯟꯅ ꯃꯤ ꯃꯁꯤꯡ ꯁꯨꯅꯕ ꯁꯤꯜꯂꯣꯀꯣ꯫ ꯔꯥꯅꯤ, ꯑꯣ ꯆꯤꯊꯍꯜꯂꯣꯏꯌꯦ, ꯑꯩꯅ ꯈꯪꯅ ꯐꯅꯕ ꯁꯤꯟꯕꯤꯔꯒꯦ, ꯑꯃꯗꯨꯁꯨ ꯌꯥꯎꯅꯕ, ꯌꯥꯔꯕꯣ? ꯌꯥꯏꯃ, ꯑꯉꯥꯡ ꯅꯪ ꯈꯟꯅꯕ ꯍꯧꯔꯦ, ꯅꯪ ꯁꯣꯏꯗꯅ ꯀꯛꯁꯤ ꯆꯥꯅꯤꯀꯣ? ꯆꯥꯛꯀꯗꯅ ꯅꯍꯥꯟꯒꯤꯗꯨꯝꯅ ꯑꯃꯨꯛ ꯐꯃꯨꯡ ꯆꯪꯂꯒꯦꯔꯥ? ꯑꯆꯧꯕ, ꯅꯕꯥꯅꯤꯕꯨ ꯀꯔꯤꯅꯣ, ꯍꯦꯛ ꯎꯅꯕꯒ ꯍꯨꯏ ꯍꯧꯗꯣꯡꯗꯧꯅ ꯄꯪꯈꯠꯇ ꯈꯠꯅꯩ꯫ ꯑꯃꯅꯁꯨ ꯃꯆꯜꯅꯤꯅ ꯍꯟꯗꯦ, ꯑꯃꯅꯁꯨ ꯃꯕꯨꯡꯅꯤꯅ ꯈꯨꯝꯗꯕ ꯇꯧꯗꯦ꯫
ꯅꯕꯥꯅꯤꯁꯤꯗꯤꯕ ꯁꯤ ꯀꯗꯥꯏ ꯏꯕꯦꯝꯃ ꯆꯥꯛꯇꯨ ꯑꯗꯨꯝ ꯊꯤꯔꯣꯁꯦ ꯆꯥꯔꯁꯤ ꯉꯥꯗꯨꯅ ꯌꯥꯏꯃꯅ ꯉꯧꯖꯔꯛꯂꯅꯤ ꯑꯁꯨꯝ ꯇꯧꯅ ꯑꯍꯤꯡ ꯑꯗꯣ ꯍꯧꯈ꯭ꯔꯦ